Lakhipuronline puthokchaba Megi tang 15 Ningthaukaaba numitki Khomjinba Pao tabirase. Ahanbada maruipa pao. Maifa amadi Milal Assam Panaga punna Mitei Mayek diploma course tambagi anisuba batch haudokre. Lagliba Megi tang 13 amsuna kunmari suba identity day pangthoklagani. Ahanba wari liba festival reception committee body dissolve tobagi mifam pangthokre warep kayamaram silokre. Kanglup ki irang loisinduna tangdu laitaba Manipur ama oinanaba maigai kayada mairagi khongchat chatkre amasung Barak Tampak tasu article chanigani phumari a gi mateng lobagi matam oire haina Dr. Maimom Santi Kumar na phongdokre. Hojik mapung oiba pau tabirase. Manipuri Youth Front of Assam Maifa amadi Mitei Irol iek loina silon apun balup Milal Assam Panaga punna ngarang nongmaijing nimita Sunrise English School Poilapulda Mitei Mayek Diploma Course tambagi ani suba batch haudokre. Haudokpagi thoromaduda President oina Thangjam Projen, Chief Guest oina Dr. K.N. Chan, Chairman MLPCC aduga Guest oina Konthojam Nandababu, Ningombam Ranjit, Sirajuddin Chingba Miyoi Singh na taista phamki. Thoromda taram nokpagi warol Tampak Mayum Salaudin, Secretary General Maifana Piki, Thoromga mari lenana Milal Assam Panagi President Seram Herajit na wahaudok piraduna ngasi Assam da khundariba mitei ekhoisu ekhoigi mayek asi khangdaba yadraba matam yaure aduna Assam da leiriba mitei pumnamakna mayek asi tamnana bahotna minasi haiki Central gi thapakta Manipuri lon na thaba yaragani haibasina ekhoigi hojik mahiroi oiriba singnasu mayek asi tamsinbagi mathau tare haiki Konthojam Nandababuna haikibada ekhoina ekhoigi iek asi hojik hauragliba mahiroi singdi khangdaba yadraba mayekni aduna pumnamakna tamba mathau tare haiki Ningomam Ranjitna haikibada ekhoina imarol nganglabasu migi mayekna tamba sitoklaga isagi iekna tamnanaba maifana honaribasi yamnamak thagachai haiki Chief Guest ki warol piraduna Dr. K.N. Chana Mitei Mayek asi ekhoi pumnamakna khangbagi matam yaure maramdi Assam Sarkar nasu government school singda chatnaba hobagi mahi fangbagi matam yaurakle aduna diploma course asi phajana tambiu maifana mayek asi diploma tambiba hore government nasu masak khangbiu haina MLPCC nasu government ta haijaramani haiki President Thangjam Projen na haikibada Mitei Mayek asi ekhoi punna khangminana bahona minasi maifa amadi Milal pullaga khunda takpinana bahonaragani haiki Thauramda Milal Assam Panagi Secretary Wahengbam Surendrana thagat wahai piraba matung thoromadu loisinki yamna maru oise hojik oja oiri ba campus sida maru joba winner decision sina hek pass to da like se command dagi onkhlak ka do transliteration to do like se loina mayek chu control ka do like te masag le joba mayek chu control ka do aduna hojik oja oiri ba agi rasing sina thobak mayam su jo le kana di mayek se oga amukam Pain tona na bagi di do bak mathingi sa ida tamna na bagi da makka aduna ayang asigi tebiri ko oja singda khajali ni hayeng thabak surak pa matam sida khajtang yogi hadi larik sing i thorok pa matam da yamna lai ko ni yamna ro ko na te dun lejari ba larik tu da mai khatani pon de ko ado larik I basi ludi de luyadi yamna pukning changna shoiba ya da ba anga sing da tambi ga da wona aduna maruina ngasigi tibirigo jasingna posingse adi hayang thwai kitang yogiraga lai hangyopa matamsida yogi natradiko soiraga hayang panganganaraga kanati aduna koisu asamda maitei mayekse haita jati khangda jati haina koi maifana tamna tona khunda awareness tamba horpadigi diploma course tamningba phawko mayamdugi khudong chawdu pinaba koina diploma se hangpa hojat aduga loina koi Manipuri language protection committee na koi wajah singna wana biduna koi Assam Sarkar da Mitei Mayek se Assamgi Sarkar gi school sunda tamba honana bagi akan ba khongjang ama sanction ba horakpada ngasi de koi tamba yagadaw bagi stage da 50% koi yargani haibdi haidi yagadore koi handak ta koi tangtra panda koi waja K.N. Chan jauna koi oja mari chatna gawati ki education minister ka secretary level da famina ga Assam Sarkar gi LP hi thak ki haibdi koi ko
amadi class 1 dagi hauna na bagi aya ba pidri iwopi pibaya bai pudong sawa ma lei ada Manipur di Milal na pagi Assam gi pana ago pili Milal Assam pana ago pili hai ba Milal Assam pana gi usik pure presiden oina sera erajiku apili hai ba dhara erajiku taram no oina oine ganam ya jage sera mira adungai ingkum jalising amaga chamapan marfutara mapan da thoki ba loan gi iho buning singba oina chai khudingi me gi tang tara treta amsuna identity day haina pangthok tuna lakpagum handaksu lakliba me gi tang tara tret yumsa khaisha namita amsu central committee na kunmari suba manipuri identity day 2023 kasar bina kandi partu gi South Barak Rural Development Agency holda ayuki pungtara da pangthokadori hairiba thoromasida lamda masigi mahiroi sing ima maira paibi sing club sing amadi akangai oja sing na saruk yabiranaba General Secretary Asangwam Sopona paujelakli ahanba wari liba festival gi reception committee body dissolve tobagi mipam pangthokre warep cameram silokre haukiba April gi tang 18 gi April gi tang 19 phawba mangani chupna repertory of wari liba Barak Valley Manipuri Dance Academy Kasar amasung Barak Museum and Library ahumasina sinduna repertory of wari liba Imphal gi lamjing makhada Kasar Bontarapurda pangthokiba ahanba wari liba festival asigi reception committee body dissolve tobagi mipamama reception committee gi convener H Indramani Singhana silangduna megi tang 13 ngarang nongmaijing nimita masagi sangaida repertory of wari liba Barak Valley gi President Hazaremayum Samkishore Sharma na mipama poiduna pangthokre hairiba mipama sida Moirangthem Rajmohan Singha Manipuri Dance Academy Kasar gi President Usam Chauba Singha member repertory of wari liba Barak Valley Kabrabam Kulachandra Anwa Manung H Rajmani Singha founder Barak Museum and Library Hazaremayum Gauridas Sharma Ketrimayum Korokishore Singha repertory of wari liba Barak Valley Association gi treasurer Laitonjam Baban Singha amadi ateti miyukya saruk jaki hairiba mifam asida maruoina laukiba warep singdi repertory of wari liba Barak Valley na lagliba meratha asida udarbonda numit nini gi oiba wari liba gi festival pangthokpa amasung mathangda numit mangani chumna jaribon hailakandi da wari festival pangthokpa lunana wari liba inat asibo mami samkhidana bagi damak athuba matam gi manungda Bangladesh amadi Tripura na chingba mafam kayada wari festival pangtokpa haina sulebnakhi asumna warep kaya silawraba matungda mifam mapuna nimit asigi mifam loisinki haina Thaunawjam Hemba Busingha General Secretary repertory of wari liba Barak Valley na khangalakli adu mathang se soilgi yamna nakpa matamda Bangladesh su satnabagi khongchat chananaba warep na loire adu repertory wari liba Barak Valley na chathakiba wari liba thoram makoi charakoma padana pangdokra asida mateng pangiba museum Barak adegi lena library Barak amasung dance academy na chingpur mangna mateng pigi bache ekoi gi pangdok pusida jamna mapung bhabama makoi mateng ama akoina phangibadegi akoina mase mapung phanang pangdok pangam bibane akoina lojare Kanglup ki irang loisinduna tangdu laitaba Manipur ama oinanaba maige kayada mairagi khongset makhatana chatnari Manipur da thokleba Kanglup ki irang asibo ingtappa Manipur ohenbiu haina ngarang chingdong lekai meira pai bilupna khutta maira pai duna santi ki khongchet ma chatkre khongchet asiga mari lenana maira pai bi ki president retired oza Sinam Chana Tomina haikibada Manipur gi irang asida leikidraba singi thawai mirelna lairamlenda ingna chikna leiruna ba thawni jari haiki khunda reli chatlaba matung khun asibu koliba Mahadev Mandir da maira katuna Manipur mahausa gi phipam da hanjilakna ba amadi irang asi Manipur lengak amadi kendra gi lengakna bideng changbiu haina Kasar Kaptanpur chingdong lekai maira pai bi amadi Naharol singna apil tawrokpaga loinana mitei maitai bu ST da chalanbiu haina ST demand committee bu support tawjari haiki
Manipuri Malaybagna, Manipuri Malaybagna, Hauji Tok Iba, Kanglu Anigi Kut Soknabada, Hawaii Takraba Takrebi, Ipa Ipan Ima Indon, Iche Isen, Ibum Ipa Sinima Pamda, Awa Pongok Bagi, Oina, Layo Kravasinda, Maira Katseri. Loina na Manipur government amasung India government na miyang changbiduna tangdu laitaba shanti leba mahusagi ima leba Manipur henview haina kasa singdo lakai parwan mairai paibi amadi haurak liba naharon singdagi noluk jari amasung mitei singbu schedule type ta chanhanview haina demand committee da support tawjari Manipur da khangudana thokiba laibak thiba thodokta laikidraba singi thawaina lairamlenda ingna chikna leirunabagi amadi matungda amukhana asikuma thodoka si thoktanaba loinana mahusagi punsida hanjilaknaba United Youth Organization Sribar Kasarna sinduna santigi mairagi khongchatama ngarang chatkre khongchata sida maira imai ben singh mahiroi singh Loinana Lubasigi N. Biramon Singh President Sarat Laisram Secretary H. Ningthoiba Singha Vice President Y. Amrit Kanta Singh Joint Secretary M. Mansuan Singh Secretary Information amasung Publicity na chingba atay miyoy kaya sarugyaki. Santi ki khongchara si United Youth Organization Sribar amadi lamdam sida lairiba maira paibi SSG amadi naharol chatra chatri mayam pumna magna hokhiba megi tang ahum amadi marida Manipur da thokhiba jamna laibak thiba kanglok masengi irang aduda laikhidaba maraibak thiba mayam adugi Santi ki damak akoi khongchara si chachabani এবং আমরা পুনরায় চাই যে মণিপুরে শান্তি হোক কারণ ভাতৃত্বের একটা ভাব নিয়ে মণিপুরে পুনরায় শান্তি হয়ে আবার যারা যারা ঘর বাড়ি ছেড়ে এসেছেন ওনারা পুনরায় আবার ঘরে গিয়ে স্বাভাবিক জীবন যাপন করেন সেটাই আমাদের আশা Manipur da thokiba laibak thiba thodokta tangdu laitadraba thodok asibu mahusagi phibam da hanjilaknarbagi damak thauni jabagi thormama ngarang nongmaijing nimita Lakhipur khunau da laiba salai punsipam tekhau sangbigi sana mahi laisang da pangthokre loinana laikidraba singi thawaina mapugi khuya khada ingna chikna leirunaba minute ama tumina leiduna thauni jakhi thauni jaba sida lubasigi miyoi kaya marom na saruk jakhi Ngarang nongmaijing nimit megi tang taramarida Jaribon Hailakandi jilagi Ireicha sing manungsi jaba miyoi singi mihut oina Nilkumar Sharma Nepram Munindra Singha Wakram Sailendra amasung Thangjam Manilal Singhana Manipur da thokiba irang na maram oiraga Kasar Bontarapur gi Ganganagar da laiba Saint Catherine Imamaira Baibi Loop ki sanglen da lairiba Ichilinaw Icheichal amadi angang singi khajik mateng oinanaba tengbang sel oina lupa lising manga khak awaba tariba sing da kusinakre hairi Maira Sporting Club Lakhipur Khunau gi chahi gi mifamama ngarang lupasigi President H. Loya Rakpa Khumanchana preside tawduna pangthokre mifamasida 2023-2024 gi anoba thausin kanglup amasu semkhre L. Vivekananda Singhana President W. Molindro na Vice President K. H. Santamani na General Secretary Naurem Sanatombana Finance Secretary oina khanduna miyoi kunma thoina saba thausin kanglup ama semkhre numidasida lupasigi nauna sagadaba sanglen gi jatrasu hunkhre hairi Purbanchal Joint Action Committee na sinduna Barak Tampak ki Kanglup khudingmaki oiba Sanghati Utsav 2023 ngarang pangthokre ayukta Kanglup singi oiba jagoi isei pangthokla batungda numidang wairamda khana nainabagi thoromama pangthoki amadi thoromasida Imad Uddin Bulbul Sanjeev Debloskor Pradip Dattarai
Joydeep Bhattacharjee amasung Manoranjan Sinha ga loinana Mitei rights activist Dr. Maimam Santikumar Singh asu wangang loi oina saruk yaki. Thoromadu da wangang laduna Dr. Maimam Santikumar na maruwaina right to equality amadi minority kanglup kuding makta chap mana bahag phanghana ba Barak Tampak asida article chaniga nifumari egi mateng lobagi matam oire haina phongdokre. Mitei gi tanatana rajya sida leiriba kanglup macha macha singi wafam sing missing yamba kanglup sing asina thausabide maramaduna article chaniga nifumari ebu thabak oina pangthokpagi matam oire haiba wafam Purbanchal election committee gi convener Khaidem Kantagi Pao amada phongdorakli. Aroibada maroiba Pao amukhanna Maifa amadi Milal Assam Panaga Punna Mitei Meg Diploma Course tambagi ani suba batch haudokre Lagliba Megi tang taratreta amsuna kunmari suba identity day pangthoklagani Ahan bawari liba festival reception committee body dissolve tobagi mifam pangthokre warep kamaram sulokre Kanglup ki irang loisinduna tangdu laitaba Manipur ama oinanaba maigai kayada mairagi khongchat chatkre amasung Barak Tampak tasu article chaniga nifumari e gi mateng lobagi matam oire haina Dr. Maimam Santikumar na phongdokre. Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.